Film ase horokpada 1971 gi matam ulei. Matam asida Pakistan Air Force singna India gi Air Force ta attack tawrki. Thodok asida Pakistan gi pilot ama Indian Air Force na farami. Pilot asigi maming Ahmed Hussain koi. Pawasita badagi Akshay Kumar. Film asidana Ahujana wahang sathana bahaiduna Ahmed ki manak talai. Ahujana Ahmed ki makut pulamba adu thadu khanduna wari saba horami. Ahujana Ahmed tahanglei. Nakoi na ikoi de attack tawrli basi makata na attack tawrpugi paulei bra. Wahang asitaraga Ahmed na nahak sukhang libani. Masigi information asi aina nangwanda haidokpa yadi. Aduna wahang adugi paukhum ai pibang amoy. Ahujana khanglei madudi 1965 ki India amasung Pakistan gi war da Pakistan government na Ahmed ta award piki haiba. Masi khanglakpada Ahuja di yamna ngaklami. Maramdi 1965 ki India Pakistan war aduda India ne Pakistan bu maithiba piki. Aduga Ahmed ta kari maramgi award piri bano haina. Maram asina Ahuja na Ahmed ta hanglei 1965 ta Pakistan maithi ki bani. Aduga nahak na matau karam ne award adu phangki bano. Wahang asitaraga Ahmed na khumlei. War aduda aina India gi pilot ama kapthaki. Maram adudagi award adu aina phangki bani. Pakhum asitaraga Ahuja di yamna ngaklami. Makoi anina wari sanariba 1965 ki matam adu ulei. Adampur gi Air Base asigi wing commander asi Om Ahuja na oirami. Mahakna magi junior singbu training tawbirami. Junior sing asigi marakta Tebi kauba miyoi ama yawi. Hariba Tebi asi Ahuja gi favorite chu oirami. Tebi asi yamna thona faba aki akhang yawduba misak ama oirami. Training gi matamda rule gi wangda thabak kaya tawrami. Adubu mahakna tawbada asoibadi amata yawde. Makoi gi marakta Chatterjee kauba miyoi amasu yawi. Devi amasung Chatterjee asi ayamba matamda inkhatnarami. Adubu Devi na Chatterjee bu competition khuding da maithi ba pirami. Chatterjee na achakpa amasu lerami. Madudi Devi asi Ahuja gi favorite oikiba aduda mathang senda Ahuja na pau ama fanglami. Madudi Pakistan Air Force na India gi Air Force ahum attack tawduna hat khre haina. Pau sitaraga Ahuja na magi senior gi manakta laktuna Pakistan Air Force singdagi laman khumnana ba haibada senior aduna aikoi di war pamde. Santi pami. Aikoina laman kumbagi ayaba adu makok thongbu sing aikoida piraktri. Ahuja na amuhari. Sir, aikoina santi pami haiduna yengnaba singna aikoi loina hatri fawo laikigadra. Wahai ase taraga senior adu khara sauri. Aduga Ahuja bu mafam adudagi chalanki. Ahuja na khanjai madudi Pakistan na makoida soidana attack tawrakani haina. Bathangi numita Ahuja na magi junior sing aduda Pakistan na aikoida attack tawrakpa yai haiduna madugi maramda khanna nainarami. Aduga Pakistan da Star Aircraft sing America na khudol tawraktuna laikhre haina su hairami. Hariba Star Aircraft asi yamna advantage oi haina su taklami. Aroibada matau karamna yengnaba sing aduga mayuk nagani haina su takpirami. Pathangi senda Ahuja na training adu loiduna tholakpada Tebi na matungda inaraktuna sorry sir ai training gi matamda asoiba yaukhre haina haijarami. Ahuja na Tebi dhari nahak na sana wakal khanthaduna any decision tawbagi matam oirmani. Masi nang kaidong da kaukthokno. Ahuja na makha amuk tari. Gita di karam tawri haina. Tebi na khumlei. Sar mahakti matam pumnamakta wakal waduna dalai. Aisi khudong tiba nang kigadra khanbada masa mathanta yamna wajai. Wahai ase taraga Ahuja na hari. Nang na party yawbu lakpada Gita du khara nang na puro. Priti na gyan tahalabadi magi awabadu khara kokani. Gita si Tebi gi nupini. Mahak pregnant oidun lairibani. Aduga Priti asina Ahuja gi nupini. Asumna Ahuja amasung Tebi wari sanaduna chatki. Pathangi senda Ahuja na magi nupida Tebi amasung Gita lakani haina tamlami. Makoi ani wari sanabada aikoi na khangi. Madudi Ahuja gi manaw amasu lei. Adubu haujikti mahak sikre. Maramasina Ahuja na Tebi bu magi manaw adugum loinaribani. Tebi amasung Gita party adu yawbu lakpada Priti na Gita bu wari liduna mathau na hablami. Aduga lanmi sing nupidi Thauna yamna leigadabani haina su hairami. Ahuja na su hari. Tebi karisu tawroi. Nang pakhatkano. Ai leiribasini. Asumna makhoi wari sanaduna party adu yawminarami. Party adu loirakpada emergency ama lakpadagi Air Force sing adu Air Base aduda khonglei thuna laknarami. Emergency adudi Pakistan Air Force singna India da attack tawrakadore haina signal fangami. Maram asidagi makhoi sing aduna lan asi mayuk nanaba haiduna thorang tawnarami. Taurang pumnamak loirabada India government na order pirakhide. Maram asina makhoina order ngaiduna kuina leirami.
नुमित तासिलकपदा खंगहौदना पाकिस्तान एयरफोर्स सिंगना मखोगी एयरबेस असिदा अटैक तौरक्लमी अमसुंग इंडियन एयरफोर्स की एयरक्राफ्ट कया थुगाइरमी थौदोक असिदा लानमी कया थवाई थाकी मथंगी नुमिता इंडिया गवर्नमेंटना मई हौना सावरक्तुना अखोइना शांति पामे हाइना लेबने अदुबो याद्रबनिना अखोइसु कनानो हाइबदु खंगनबगी मतम यौरक्ले हाइदुना इंडियन एयरफोर्स ता पाकिस्तान दे अटैक तौननब ऑर्डर पिरमी मरम सिदगी अहुजा अमदी मखोइगी टीम अदुना अटैक अदुगी प्लान तौनरमी अहुजागी सीनियर अदुना पाकिस्तान की बॉर्डर द लेबा एयरबेस खरे अटैक तौननब हाइबदा अहुजान हरि सर ना हारिबु एयरबेस सिंग अदुदा अटैक तौबदा करिसु कानारोय मखोइगी स्टार एयरक्राफ्ट सिंग अदु पाकिस्तान की सरगोरदा हारिबु एयरबेस अदुदा लेरमगनी मरम सिना अखोइना सरगोरदा की एयरबेस अदुदी अटैक तौबनु फरोइदर सर सरगोरदा हारिबु बेस असिदी पाकिस्तान की मयाइदा लेबना मफम अदुदी अटैक तौबा हाइबसी ओइथोकलोइ हाइना सीनियर अदुना कुमलई अहुजान हरि सर अतै एयरबेस अटैक तौबदा अखोइदा करी अमता कानारोय मरमदी अखोइदा अटैक तौरमलिबा अदु सरगोरदागी एयरबेस अदुदगिनी मखोइगी पीएम ना इंडिया दे अटैक तौरमलगा हलकपदा मिनट 30 खक संगी हरि मखोइगी एयरक्राफ्ट की स्पीड अदुगी मतुंग इनदी मिनट 30 हारिबा असि सरगोरदा फाउबगी डिस्टेंस ओइगनी बॉर्डर की एयरबेस ओइरबदी मिनट 10 खक संगनी सर असुमना हाइदुना पाकिस्तान की पीएम ना हाइबा अदु ताहलमी सीनियर अदुना महरी मफम अदु योरुमलगा अटैक तौरमलगा हलकपो फाउबगी फ्यूल कैपेसिटी अखोइगी एयरक्राफ्ट सिंग याउती मतांग असिदा अहुजाना तेबीगी आइडिया अमा पुथोरकी मदुदी एयरक्राफ्ट असिदा एक्स्ट्रा टैंक हापतुना सरगोरदा एयरबेस ता अटैक तौरमलगा हलकपो यागनी हाइना तेबीगी आइडिया अदु यामना फजब आइडिया अमा ओइरमी सीनियर अदुना सरगोरदागी एयरबेस ता अटैक तौबा अदु अयाबा पिरकलमी पायलट सिंगी ममिंग ईदुना सिंतोकलमी लिस्ट असिदा तेबी स्टैंड बाय ओइना थमलमी मसी खंगलकपदा तेबी यामना निंग कायरमी मरमदी महाकना लेबाक असigi अफब थाबकपु मांगजिल थादुना तौबो पामजबना तेबीना पावसी यामना नुंगाइतना गीतादा तमलमी मदुदा गीताना हरि करिसु नुंगाइतबा तौरगनो सीनियर सिंग अदुना नंगी फनबा खंदुना तौरगलिबनी तंजासिदा वारगी मतम यौरक्तुना पायलट सिंग अदु थोकनरगलमी अहुजाना मिशन असigi ममिंग स्काई फोर्स हाना थोलमी अदुगा मखोइगी टीम मसिना टाइगर हाइना कौई मखोइना अरुनबा प्लान तौदुना सरगोरदा एयरबेस असिदा लाक्तुना यामना साथिन अटैक तौरमी अदुगा स्टार एयरक्राफ्ट 13 अदुसु लोइना थुगाइरमी पुमनमक लोइसिलमलगा टाइगर टीम अदु अशोक अपन अमत याउदना इंडिया दा अमुक हलकी अहुजाना लानमी खरा मिशन की मतमदा रेस्पॉन्स पिरक्ते हाइदुना यामना सौरमी मतांग असिदा लानमी अमन वारी लेरई मखोइना मिशन अदु चटपदा एयरक्राफ्ट अमा प्रॉब्लम ओइरक्तुना पाइखटप ngamlamdi पावसे तेबीना खंगबदगी गाड़ी थौदुना एयरक्राफ्ट रनवे अदुदा सिग्नल पीदुना एयरक्राफ्ट अदु टेक कायदन तेबीना पाइखटनकी अदुगा अतोप एयरक्राफ्ट अमना पाइखटप यादबदगी मयाम अदु मथा सानरमी पावसे तेबी सुतारगा यामना नुंगाइरमदी मरमदी मिशन चटख्रिब एयरक्राफ्ट सिंग अदु कवर तौननबा एयरक्राफ्ट अमता लेतबना तेबीना पंथब तौदना मागी टेक्निकल प्रॉब्लम खर लैब एयरक्राफ्ट अदु थौदोरक्लमी मधु उरग मयाम अदुना एयरक्राफ्ट अदु पाइखतनब कन्ना हाइरमी अदुबो तेबीना रूल अदु ngaktuna मिशन चटख्रिब सिंग अदुगी कवर तौननब हाइदुना मागी एयरक्राफ्ट अदु पाइखतुना चटकी वारी सिताबदा अहुजा यामना वारमी मरमदी तेबी दु मिशन लोइरब फावसदा हलक्तबना अहुजाना तेबी की एनक्वायरी तौदुना कन्न होनरमी अदुबो तेबी की पाउती अमत फंगब ngamlamdi तालक असिदा प्रीतिना फोन तौरक्तुना गीता की डिलीवरी मतम यौरक्ले हाइदुना तेबी दु यामना थुना लाक्नबा हायु हाइन हारकी अहुजा ngayak पाउखुम पीब ngamदना लेरमी अदुगा हरि प्रीति नंग गीता पुदुना हॉस्पिटल चलमो तेबी दु हॉस्पिटल दो ओइना लालगी अहुजा तौफम अमत खंगलमदे सीनियर अदुगी मनाक्ता लाक्लगा हरि सर तेबी की मफम अमत खंगब ngamदे मरमसिना पाकिस्तान गवर्नमेंट पाउ फाउदुना अमुक्ता असिंग खंगदोकनबा सिनबियो वाई से तारगा सीनियर अदुन हरि अइना तेबीदा मफम अदुदा चटपगी अयाबा पीखिदे मसाना चटकिबनी मसिदा अखोइगी रेस्पॉन्सिबल नते अहुजाना तेबीगी एनक्वायरी कन्न तौरबसु मरी मखोंग अमत खंगब ngamlamdi मथंगी सिंदा स्काई फोर्स मिशन अदु टाइगर टीमना माई पागलकपगिनी हाइदुना बीर चक्र मेडल पीदुना इकाई खुमनरमी पुमनमक ओइदुनासु अहुजादी थमोइदा यामना नुंगाइतबा अमा फुमदुना थमलमी मरमदी थौदोक अदु था मरी सुरगले अदुबो तेबीगी मरमदा करी अमता खंगब ngamdabana मरम ओइरगा अहुजाना लेप लेतना सीनियर सिंगदा तेबीबु थीननब कन्ना हाइजरमी
अदुबो देवीना ट्रेनिंग तौरिंगैदगी हौना रूल कया थुगाइरकपनि पुमनमक असि मसाना थुगनजबनि हाइदुना सीनियर सिंग अदुना अहुजागी वा अदु सीरियस ओइन लौरमदे असोमदना गीता मचानुपी अदुगा देवीगी असा तौदुना हिंगलमी गीताना देवीगी खनबदा मिकुप खुदिंग मसादा अकीब अमग लोइनदुना लेरमी मतंगसिदा 1965 की वारी असि लोसिलक्तुना अहुजागा अहमद का वारी सानबा अदु अमुक उलै अहुजाना अहमद तहंगलै सरगोदा एयर बेस ते अटैक तौरमबदुदा करी अतोप थौदोक थोकिबनो अहमदना खुमलै अखोइदि स्टार एयरक्राफ्ट अरोनबदा अमा थमलमी हाइरिबा एयरक्राफ्ट अदुना नखोइगी एयरक्राफ्ट सिंग अदु यामना लाइन थुगाइबा ngamgani मरम असिदगी आइना एयरक्राफ्ट अदु तोंगदुना नखोइगी नतुंगदा तानरकपदा खंगहौदना इंडियन एयरक्राफ्ट अमा लाक्तुना आइगी लंबी अदु थलकी हाइरिबा इंडियन एयरक्राफ्ट अदु आइना कापथै अदुबो पायलट अदुदी खुत्तगी लेंगोइ ताकिबगुम मफम खंखिद्रे वारी असि ताबदा अहुजा चिंगनबा अमग लोइनना मखा ताबा वारी हंगबदा अहमदना हाइदोकलमदे मतम असिदगी अहुजाना खले मदुदी देबीबु पाकिस्तान दा फादुना थमली हाइना मरमसिना अहुजाना मागी सीनियर गी मनाक्ता लाक्तुना अहमद की वारी अदु लेरमी मदुदा सीनियर अदुना हरि अहमद नंगोंदा साजनबा वारी लीदुना नंगबु ट्रेप तबु ओरमलबदी करम तवनी अदुना मागी वारी अदु लौबा यादे अहुजाना मुहरि सर देवी हिंगले हाइबगी 1% फाबु लेरबदी अइना मागी वा पुमनमक थाजगनी सर अहुजाना कन्ना हाइरबसु सीनियर अदुना सीरियस ओइना लौरमदे मरम असिदगी अहुजाना मियोइ कया उनदुना डिटेल्स कया खोमजिलमी अदुबो देवीगी लंगला लंगजिल अमता खंगबा ngamlamde मरम असिदगी अहुजा वाखल यामना नुंगाइरमदे अहुजागी वाखल नुंगाइतबदु उरगा प्रीतिना होनबा लेबा यादे अहमद हयेंदी पाकिस्तान दा सिनखरगनी हौजिकति महाक इंडिया दा लेरिदना उपाय अमा तौदुना वारी अदु हंगदो असुमना प्रीतिना हरि मथंगी नुमिता अहमद पु पाकिस्तान दा थाकिनबा पुथोकलमी अहुजाना अरोइबो ओइना मखा ताबो वारी हंगबदा अहमदना हाइदोकलमदे तंजासिदा रिपोर्टर अमना अहुजाद हंगलै सर लेबाक असिगी येंगनबसि पाकिस्तान दा मुख हंदुना थाखरगनी मसिदा सारगी वाफम करिनो अहुजाना कुमलै अखोइ मसल येंगनरबसु यानबगी मतुंग इना माबु थादोकपनि माना मागी मरिबाक तहनकिबदा मागी नुपी अंगांगना यामना हराउजगनी मतवसुना इंडिया की लानमी सिंगसु अतोप्पा लेबाकता मयुंगी मिसिंगदा पाउ खंगहंदना लेखिरबनी अदुबो युंगी मिसिंगना यामना वाना ngaidum leinari haibasi makoisu खंगहनबा फै अहुजागी वाही असि अहमद सु तारमी अदुबो वारी अदुदी अदुमक लिरमदना पाकिस्तान दा हनकी अहुजादा असा अमा लेरंबा अदुमक मांकी मथंगी सिंदा चही 10 गी मतुंगदा अहुजाना लाइरिक अमा फंगलमी लाइरिक असि अहमदना थारकिबनी अहुजा लाइरिक अदु पारुबदगी यामना ngakलमी अमसुंग देवीबु थीबगी मरमदा नौना इथिल अमा फावरकी मरम असिदगी अहुजाना इंडिया गवर्नमेंट ना प्रूफ का लोइनना देवीबु थीननबा हाइजदुना चे अमा थाकी चे अदु इंडिया गवर्नमेंट ना यारक्तुना देवीगी एनक्वायरी तौननबा हाइरमी चेतरजीना पावसी अहुजादा हाइदुना मतेंग तौननबा हाइबदगी अहुजाना तोंगान तोंगान बलेबाकता चतुना देवीगी मतांगदा डिटेल्स पुमनमक थीदोक्तुना इंडिया दा हलकलमी देवीगी एनक्वायरी गी मतांगदा सीनियर सिंग अमसुंग ऑफिसर सिंग अदुदा अहुजाना वारी लीबा हौरी अहुजाना अहानबदा लाइरिक अदुगी राइटर गी मनाक्ता चतुना उन्नरमी राइटर असिगी ममिंग जोन कवि अहुजाना राइटर अदुगु वारी सानबदा राइटर अदुना हरि अइना ओरिजिनल कंटेंट इबदा यावबसिंग अदु पाकिस्तान गवर्नमेंट अयाबा पिरक्ते मरम असिना लाइरिक असिददी इंडिया गी लानमी थौना फबदुगी मरमदा खरा खक्तनी पलिबदो वाही असे ताबदगी अहुजाना जोन गी स्क्रिप्ट अदु मंगोंदा पिरकनबा हाइजबदगी जोन स्क्रिप्ट सिंग अदु पिरक्की अहुजाना अमुक पाकिस्तान दा लाक्तुना अहमद की मयुमदा चंगकी मतमसिदा अहमद सु रिटायरमेंट ओइदुन लेरमले अहमदना अहुजादा हरि मतम मदुदा अहाक फोर्स अमु ओइरमबना अइगे लेबाकता मिनम्बु ओइगेने हाइदुना वारी अदु लिखिदबनी अदुबो ngасidi ai retirement oire wari sing adu ai nangonda loina lirage asumna haiduna 1965 ki matamadu amuk ulai ahmad na star aircraft aduna india gi aircraft sing aduda attack taunanabagi pairak aduda tebi na mamang da thalami aduga makhoi ani yamna kuini attack taunarami ahmad na advantage oibi aircraft adu season rabasu tebi gi hai sing aduda lakchaba ngamlamde asumna makhoi ani kuini attack taunarba matungda tebi gi nongoi maru adu loiki मधुगी खुदोंग चाबा लौदुना अहमदना तेबीदा लेप्तने अटैक तौई तेबीना अरोइबा मिकुप अदुदा मागी हाइसिंगबदुना मरम ओरेगा अहमद की एयरक्राफ्ट अदुगा मागी एयरक्राफ्ट अदुगा थेंगाइना हलमी अहमदती पैराचूट की मतेंग लौदुना पाइथोकलमी अदुबो तेबीदी मागी एयरक्राफ्ट अदु टेक्निकल फेल ओइबना लोक तौसिलमी
Maram asidagi Tebi gi aircraft adu pokhaiduna Tebi thodok adu sikhi. Asumna wari pomnamak asi ahujana conference meeting adu da lirami. Aduga makha tan hari. Sir, numit adu da Tebi na rule adu thugairam drapadi ngasi ahuja si hinglam laroi. Amadi numit adu gi pilot sing adu pomnamak thawai tharam gani. Haibe indaba rule thugaiba magi thawai adu ngasi di aikhoi gi thawai bu kanbiram bani. Wari ase taraga mayam adu thamoi kainarami. Ahujana Tebi gi matangda thigatluba adu da America da su chalui. Mafam adu da su India gi aircraft amana makoi gi advanced aircraft fu thugai ki ba adu da yamna ngakna duna kopna thijanaki haibasi su khanglaki. Wari pumnamak ase taraga Tebi bu Mahabir Chakra gi recommend tawrami. Aroibada gitada Mahabir Chakra award adu sinaduna ikai khumnarami. Function asida gita gi machanupi adu su yauri. Mama macha anibu Tiger team aduna salute tawduna ikai khumnabu ulami. Gita gi machanupi aduna Mahabir Chakra gi medal adu ahuja da thelami. Maramdi ahuja gi matengdagi ngasi Tebi gi maramda miyamna lana khanaramba adu asengba khanganbani haina mama macha anina ahuja bu thagatba phongdoklami. Aroiba sinda Ahmana ahuja da Tebi gi mongfam adu taklami. Ahuja na Tebi gi mongfam adu da magi base sama lokthokuna thamlami. Aduga ikai khumnabu ulami. Film asigi aroiba sarukta thongdok asigi asengba photo kaya adu uli. Aduga film asi loisinki. Heavy discount. Anoba chahina lakpaga loinana Sanalingjan Regent Art na miyamda yamna nungairaba paujel pijari. Saukhatpagi khongjel da ngasidi Regent Art yaudaba yaraktre. Regent Art ki kanaba miyamna thoidongna khangnarakpana ngasidi miyamna hena pamnarakle. Regent frame tawkiba posaksing haibadi keychain, wall clock, bookmark, coaster, lohongbagi kundok pareng amadi photo na chingba adongi memorable oiba posaksing preserve tawduna matam sangna long life oina thambada masak karimata mangloi. Ising khara chongkibadi lairadana isingda punna lupsingdun thamba fawada akaiba karimata leite 100% waterproof oi. Khetatpa khotatpagi stress leiroi. Mingshalna khajinduna ningthina leitengduna thamba posakum hena decorative oina taru tanana matam pumnamakta ugani. Adunadi mamal suhongba Regent Art na mafare. Asengba magni adongi apamba design da Regent Art ki matengna isagi natraga family gi photo frame chanbiningba kundo preserve tawduna frame chanbiningba masida natana adongi memorable oiba posaksing frame chanduna matam sangna thambiningba wall clock ta isagi natraga family gi photo hapiningba alphabetical keychain natraga photo hapa keychain amadi tongan ba makal gi posaksing adongi apamba moongda frame chanduna design tawduna hena decorative oiba moongda memory oina thambiningba singna ngasingmak contact tawbirau. Anoba chahina lakpada Regent gi item khudingmakta discount chawna pijari. Pakhang leisabising gi oinasu mamal yamdabida yamna decorative oiba moongda adongi nungsibigi photo frame chanduna amadi wall clock ta isagi natraga family gi apamba photo haptuna gift fina horo soidana thungna bi horo. Mamal sohongba hena decorative oiba waterproof oiba long durability oiba hargadi Regent Art na mafare. Ngasima contact tawbiraktuna adongi apamba item sing order tawsin bi horo. Sanalingjan Regent Art mobile number singdi 8413987885 natraga 8731810461. Film asigi ahuba senda utli madudi alien singasi mafam amada lay haina. Hariba alien singasi nongma ikhoigi malem asida lakani haina su hairami. Adubo miyoiba singna alien singadu mataktagi lakani haina ba adu aranba oirami. Madamdi alien singadu Pacific Ocean dagi thoglakpa oirami. Ocean gi makha ithang thangba aduda makhal anigi tectonics plate leirami. Mafam aduda thong ama pali. Thong adudagi atopa planet ama phawduna malem asiga phawnarami. Hariba thong adudagi kaiju kauba yamna chawba alien ama thoglakuna malemda laklami. Kaiju na malemda lakpada malemgi khal amasung building kaya amang ata thogalami. Amasung kaiju na numit kharanigi manungda amang ata kaya thoganbaga loinana miyoi kaya amasu sikhi. Aroibada army singna kaiju hariba alien adu halami. Adubo tha kharagi matungda atopa kaiju alien amasu malem asida laklami. Sigi matungdagi malemda kaiju alien mayam ama mathang laklami. Adugo malem asida amang ata kaya amasu thokhalami. Tawdok sing asidagi miyoiba singna khanglami. Madudi malem asida alien mathang lakliba si lepa leitana laklagani haiba. Maram asina malem asida leiriba country khudingmak amatto oina punsilami. Malem gi miyoiba singna alien sing aduga thengnanaba haiduna khulai matik chaba semnanaba haiduna thorang kaya su tawrami. Aduga program ama semduna achobo robot kaya puthoklami.
ꯃꯈꯣꯏꯅ ꯄꯨꯊꯣꯛꯂꯤꯕ ꯔꯣꯕꯣꯠ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯕꯅ ꯄꯥꯏꯂꯣꯠ ꯑꯃꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯄꯥꯏꯂꯣꯠꯁꯤꯡꯗ ꯑꯁꯣꯛꯄ ꯑꯣꯏꯔꯛꯂꯝꯃꯤ ꯑꯁꯣꯛꯄ ꯀꯌꯥ ꯌꯥꯎꯔꯛꯄꯗꯒꯤ ꯃꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯆꯦꯟꯖ ꯇꯧꯕ ꯇꯥꯔꯝꯃꯤ ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡ ꯑꯗꯨ ꯆꯦꯟꯖ ꯇꯧꯔꯕ ꯃꯇꯨꯡꯗ ꯔꯣꯕꯣꯠ ꯑꯗꯨ ꯄꯥꯏꯂꯣꯠ ꯑꯅꯤꯅ ꯀꯟꯇ꯭ꯔꯣल ꯇꯧꯕ ꯇꯥꯔꯝꯃꯤ ꯍꯥꯏꯔꯤꯕ ꯄꯥꯏꯂꯣꯠ ꯑꯅꯤ ꯑꯗꯨꯒꯤ ꯕ꯭ꯔꯦꯟꯁꯤꯡ ꯑꯗꯨ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯑꯣꯏꯕ ꯄꯥꯏꯂꯣꯠꯁꯤꯡ ꯈꯟꯕ ꯇꯥꯔꯝꯃꯤ ꯍꯥꯏꯕꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕ꯭ꯔꯦꯟ ꯑꯅꯤꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯗꯨꯕꯨꯅꯤ ꯑꯁꯨꯝꯅ ꯃꯤꯑꯣꯏꯕꯁꯤꯡꯅ ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡ ꯆꯦꯟꯖ ꯇꯧꯗꯨꯅ ꯔꯣꯕꯣꯠꯁꯤꯡ ꯁꯦꯝꯕꯗ ꯃꯥꯏ ꯄꯥꯛꯂꯝꯃꯤ ꯃꯥꯂꯦꯝꯗ ꯂꯥꯛꯄ ꯀꯥꯏꯖꯨ ꯑꯦꯂꯦꯟꯁꯤꯡ ꯑꯗꯨ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯍꯥꯠꯂꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯥꯂꯦꯝꯗ ꯃꯤꯑꯣꯏꯕꯁꯤꯡꯅ ꯀꯥꯏꯖꯨ ꯑꯦꯂꯦꯟꯁꯤꯡꯕꯨ ꯀꯔꯤꯁꯨ ꯑꯣꯏꯅ ꯈꯟꯅꯔꯛꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏꯁꯤꯡꯅ ꯃꯁꯥꯅ ꯃꯁꯥꯗ ꯑꯆꯦꯠꯄ ꯊꯥꯖꯕ ꯂꯩꯔꯝꯃꯤ ꯃꯗꯨꯗꯤ ꯃꯥꯂꯦꯝꯗ ꯂꯥꯛꯄ ꯀꯥꯏꯖꯨ ꯑꯦꯂꯦꯟꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯠꯄ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯀꯥꯏꯖꯨ ꯑꯦꯂꯦꯟ ꯑꯃ ꯑꯣꯁꯤꯟꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯃꯗꯨꯗ ꯃꯤꯑꯣꯏꯕꯁꯤꯡ ꯑꯗꯨꯅ ꯀꯥꯏꯖꯨ ꯑꯦꯂꯦꯟ ꯂꯥꯛꯂꯦ ꯍꯥꯏꯕ ꯈꯪꯂꯝꯗꯦ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯀꯥꯏꯖꯨ ꯑꯦꯂꯦꯟ ꯑꯁꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯂꯥꯛꯈꯤꯕ ꯑꯦꯂꯦꯟꯁꯤꯡ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯃꯁꯨꯡ ꯄꯋꯥꯔ ꯂꯩꯕ ꯍꯦꯜꯂꯝꯃꯤ ꯁꯤꯟ ꯑꯃꯗ ꯐꯥꯏꯕꯣꯛ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯎꯠꯂꯛꯏ ꯑꯃꯅ ꯌꯦꯟꯁꯤ ꯀꯧꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯔꯥꯂꯩ ꯀꯧꯏ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯕ ꯔꯣꯕꯣꯠ ꯑꯃꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯀꯥꯏꯖꯨꯕꯨ ꯍꯥꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯔꯣꯕꯣꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯐꯝꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯕ꯭ꯔꯦꯟ ꯑꯗꯨ ꯑꯃꯠꯇ ꯑꯣꯏꯗꯨꯅ ꯔꯣꯕꯣꯠ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯔꯣꯕꯣꯠ ꯑꯗꯨ ꯀꯟꯇ꯭ꯔꯣल ꯇꯧꯗꯨꯅ ꯀꯥꯏꯖꯨ ꯊꯣꯛꯂꯛꯐꯝ ꯑꯣꯁꯤꯟ ꯑꯗꯨꯗ ꯆꯠꯂꯝꯃꯤ ꯔꯣꯕꯣꯠ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯁꯤꯟ ꯑꯗꯨꯗ ꯂꯨꯞꯊꯔꯝꯗꯦ ꯃꯈꯣꯏ ꯑꯅꯤꯅ ꯔꯣꯕꯣꯠ ꯑꯗꯨ ꯀꯟꯇ꯭ꯔꯣल ꯇꯧꯗꯨꯅ ꯀꯥꯏꯖꯨ ꯂꯩꯐꯝꯗ ꯂꯥꯛꯄꯗ ꯖꯍꯥꯖ ꯑꯃ ꯀꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯀꯥꯏꯖꯨꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯔꯣꯕꯣꯠ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯍꯥꯟꯅ ꯂꯥꯛꯄ ꯀꯥꯏꯖꯨ ꯑꯦꯂꯦꯟꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯠꯄ ꯉꯝꯂꯝꯃꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯑꯦꯂꯦꯟ ꯑꯁꯤꯗꯤ ꯌꯥꯝꯅ ꯄꯋꯥꯔ ꯂꯩꯕꯅ ꯋꯥꯅ ꯊꯦꯡꯅꯔꯝꯃꯤ ꯑꯁꯨꯝꯅ ꯀꯨꯏꯅ ꯐꯨꯅꯔꯕ ꯃꯇꯨꯡꯗ ꯔꯣꯕꯣꯠ ꯑꯗꯨꯅ ꯀꯥꯏꯖꯨꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯀꯥꯞꯁꯤꯟꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯇꯨꯊꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯀꯥꯏꯖꯨ ꯑꯦꯂꯦꯟ ꯑꯗꯨ ꯁꯤꯗ꯭ꯔꯤ ꯅꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯎ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨ ꯂꯧꯔꯝꯗꯦ ꯑꯗꯨꯒ ꯀꯥꯏꯖꯨꯒ ꯑꯃꯨꯛ ꯐꯨꯅꯕ ꯍꯧꯔꯛꯂꯝꯃꯤ ꯀꯥꯏꯖꯨꯅ ꯔꯣꯕꯣꯠ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯃ ꯊꯗꯠꯂꯝꯃꯤ ꯑꯗꯨꯒ ꯀꯥꯏꯖꯨꯅ ꯔꯣꯕꯣꯠ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ ꯔꯣꯕꯣꯠ ꯑꯗꯨꯒꯤ ꯃꯀꯣꯛ ꯃꯅꯨꯡꯗ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯂꯩꯔꯝꯃꯤ ꯀꯥꯏꯖꯨꯅ ꯔꯣꯕꯣꯠ ꯃꯀꯣꯛ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯌꯦꯟꯁꯤ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯍꯥꯠꯂꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯔꯥꯂꯩ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯔꯥꯂꯩꯅ ꯌꯥꯝꯅ ꯁꯥꯎꯅ ꯀꯥꯏꯖꯨꯒ ꯐꯨꯅꯗꯨꯅ ꯀꯥꯏꯖꯨ ꯑꯗꯨ ꯍꯥꯠꯂꯝꯃꯤ ꯔꯥꯂꯩꯅ ꯌꯦꯟꯁꯤ ꯀꯥꯏꯅꯈꯤꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯔꯥꯂꯩ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯂꯥꯛꯂꯒ ꯇꯨꯊꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯀꯥꯏꯖꯨꯒ ꯐꯨꯅꯕꯗ ꯌꯥꯝꯅ ꯁꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯋꯥꯔꯜꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯎꯠꯂꯛꯏ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡ ꯑꯁꯤꯒꯤ ꯐꯟ ꯃꯦꯅꯦꯖ ꯇꯧꯔꯝꯕꯅꯤ ꯃꯈꯣꯏꯅ ꯋꯥ ꯈꯟꯅꯕꯗ ꯀꯥꯏꯖꯨꯒ ꯊꯦꯡꯅꯕꯗ ꯃꯥꯏꯊꯤꯔꯅꯤ ꯍꯥꯏꯅꯔꯝꯃꯤ ꯃꯔꯝꯗꯤ ꯀꯥꯏꯖꯨ ꯑꯦꯂꯦꯟꯁꯤꯡꯅ ꯃꯤꯑꯣꯏꯕꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯤꯕ ꯇ꯭ꯔꯤꯛ ꯑꯁꯤ ꯈꯪꯈꯤꯕꯅ ꯃꯔꯝ ꯑꯁꯤꯅ ꯀꯥꯏꯖꯨꯅ ꯃꯥꯂꯦꯝꯗ ꯂꯥꯛꯄꯗ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯗꯦꯚꯂꯞ ꯇꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯍꯟꯗꯛ ꯑꯃꯨꯛ ꯃꯔꯤꯁꯨꯕ ꯃꯈꯜꯒꯤ ꯀꯥꯏꯖꯨ ꯑꯦꯂꯦꯟ ꯃꯥꯂꯦꯝꯗ ꯂꯥꯛꯄ ꯍꯧꯔꯛꯂꯝꯃꯤ ꯋꯥꯔꯜꯒꯤ ꯂꯤꯗꯔꯁꯤꯡ ꯑꯗꯨꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯁꯤ ꯍꯥꯏꯅ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯔꯝꯃꯤ ꯑꯆꯧꯕ ꯔꯣꯕꯣꯠꯁꯤꯡꯅ ꯀꯥꯏꯖꯨꯒ ꯊꯦꯡꯅꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯥꯔꯁꯦꯜꯗ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨ ꯍꯣꯡ ꯀꯣꯡꯒꯤ ꯑꯔꯣꯏꯕ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯄꯨꯈ꯭ꯔꯣ ꯃꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯐꯟ ꯄꯤꯔꯛꯀꯅꯤ ꯀꯣꯁꯇꯦꯜ ꯗꯤꯐꯦꯟꯁ ꯋꯥꯜ ꯁꯦꯝꯗ꯭ꯔꯤ ꯐꯥꯎꯕ ꯃꯥꯔꯁꯦꯜ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯄꯨꯊꯣꯔꯛꯈꯤꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯣꯁꯇꯦꯜ ꯋꯥꯜ ꯑꯃ ꯁꯃꯨꯗ꯭ꯔꯒꯤ ꯃꯄꯥꯟꯗ ꯁꯦꯝꯒꯠꯇꯨꯅ ꯎꯠꯂꯛꯏ ꯍꯥꯏꯔꯤꯕ ꯋꯥꯜ ꯑꯁꯤ ꯂꯣꯏꯕꯗ ꯃꯇꯝ ꯈꯔ ꯆꯪꯈꯤꯒꯅꯤ ꯃꯈꯣꯏꯅ ꯀꯣꯁꯇꯦꯜ ꯋꯥꯜ ꯑꯁꯤ ꯀꯥꯏꯖꯨ ꯑꯦꯂꯦꯟꯁꯤꯡ ꯆꯪꯂꯛꯄ ꯉꯝꯗꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝꯕꯅꯤ ꯑꯁꯣꯝꯗ ꯃꯥꯔꯁꯦꯜꯅ ꯋꯥꯜꯒꯤ ꯂꯤꯗꯔꯁꯤꯡꯅ ꯂꯦꯞꯈꯤꯕ ꯐꯤꯔꯦꯞ ꯑꯗꯨ ꯌꯥꯅꯤꯡꯂꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯥꯔꯁꯦꯜꯅ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯇꯤꯝ ꯑꯃ ꯁꯦꯝꯅꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯥꯔꯁꯦꯜꯅ ꯔꯥꯂꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯎꯅꯔꯝꯃꯤ ꯔꯥꯂꯤꯅ ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡ ꯑꯁꯤ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯃꯔꯝꯗꯤ ꯀꯥꯏꯖꯨꯅ ꯃꯌꯥꯝꯕ ꯑꯗꯨ ꯍꯥꯠꯈꯤꯕ ꯑꯗꯨꯗꯒꯤ ꯃꯥꯔꯁꯦꯜꯅ ꯔꯥꯂꯤꯗ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ ꯃꯥꯔꯁꯦꯜꯅ ꯔꯥꯂꯤꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯟꯅꯒꯤ ꯔꯣꯕꯣꯠꯁꯤꯡ ꯑꯩꯅ ꯄꯨꯝꯅꯃꯛ ꯔꯤꯄꯤꯌꯔ ꯇꯧꯗꯨꯅ ꯌꯥꯔꯦ ꯑꯃꯁꯨꯡ ꯑꯔꯤꯕ ꯔꯣꯕꯣꯠ ꯃꯥꯔꯛ 3 ꯍꯥꯟꯅ ꯅꯪꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯕ ꯑꯗꯨꯒꯤ ꯄꯥꯏꯂꯣꯠ ꯑꯃ ꯃꯊꯧ ꯇꯥꯏ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯔꯥꯂꯦꯅ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯃꯥꯔꯁꯦꯜꯅ ꯔꯥꯂꯦꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯥꯂꯦꯝ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯟꯒꯗꯕꯅꯤ ꯊꯕꯛ ꯑꯁꯤ ꯅꯪꯒꯤꯅꯤ ꯑꯁꯨꯝꯅ ꯀꯟꯅ ꯍꯥꯏꯔꯛꯄꯗꯒꯤ ꯔꯥꯂꯦꯅ ꯃꯥꯔꯁꯦꯜꯒꯤ ꯋꯥ ꯑꯗꯨ ꯌꯥꯔꯝꯃꯤ ꯔꯥꯂꯤ ꯃꯥꯔꯁꯦꯜꯒ ꯂꯣꯏꯅꯅ ꯍꯣꯡ ꯀꯣꯡꯗ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯣꯟꯅ ꯊꯕꯛ ꯇꯧꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯔꯣꯕꯣꯠ 4 ꯈꯛꯇ ꯉꯥꯏꯔꯝꯃꯤ
ꯍꯥꯏꯔꯤꯕ ꯔꯣꯕꯣꯠ ꯃꯔꯤ ꯑꯗꯨꯗ ꯃꯈꯣꯏꯅ ꯁꯦꯝ ꯁꯥꯕ ꯇꯧꯔꯝꯃꯤ ꯃꯥꯔꯁꯦꯜꯅ ꯔꯥꯂꯤꯗ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯁꯃꯨꯗ꯭ꯔꯗ ꯆꯠꯇꯨꯅ ꯑꯦꯂꯤꯌꯟ ꯊꯣꯛꯂꯛꯐꯝ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯒꯗꯕꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯔꯥꯂꯦꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏꯅ ꯍꯥꯟꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕ ꯍꯣꯠꯅꯈ꯭ꯔꯕꯅꯤ ꯃꯥꯔꯁꯦꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯄ꯭ꯂꯥꯟ ꯑꯃ ꯂꯩ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕ ꯔꯦꯗꯤꯗ ꯂꯩꯌꯨ ꯃꯐꯝ ꯑꯁꯤꯗ ꯃꯥꯔꯁꯦꯜꯒꯤ ꯑꯌꯣꯛꯄꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯎꯠꯂꯛꯏ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯃꯥꯀꯣ ꯀꯧꯏ ꯃꯥꯀꯣꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯨꯝꯅꯃꯛꯀꯤ ꯗꯤꯔꯦꯛꯇꯔ ꯑꯣꯏꯔꯝꯃꯤ ꯃꯥꯀꯣꯅ ꯃꯥꯔꯁꯦꯜꯗ ꯔꯥꯂꯦꯒꯤ ꯀꯣ ꯄꯥꯏꯂꯣꯠ ꯑꯣꯏꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯕ꯭ꯔꯦꯟ ꯑꯗꯨ ꯄꯨꯟꯁꯤꯟꯗꯨꯅ ꯔꯣꯕꯣꯠ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯅꯕ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯥꯔꯁꯦꯜꯅ ꯌꯥꯔꯝꯗꯦ ꯃꯔꯝꯗꯤ ꯃꯥꯀꯣꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨ ꯀꯥꯏꯖꯨꯅ ꯍꯥꯠꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯥꯀꯣꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯅꯤꯡꯁꯤꯡꯂꯛꯂꯕꯗꯤ ꯔꯣꯕꯣꯠ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯥꯂꯦꯒꯤ ꯀꯣ ꯄꯥꯏꯂꯣꯠ ꯈꯟꯅꯅꯕ ꯄ꯭ꯔꯣꯁꯦꯁ ꯍꯧꯔꯝꯃꯤ ꯔꯥꯂꯦꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒ ꯑꯃꯃꯝꯇ ꯐꯨꯅꯗꯨꯅ ꯉꯝꯂꯝꯃꯤ ꯑꯔꯣꯏꯕꯗ ꯃꯥꯀꯣꯒ ꯑꯃꯨꯛ ꯐꯨꯅꯔꯝꯃꯤ ꯃꯗꯨꯗ ꯃꯥꯀꯣ ꯑꯃꯁꯨꯡ ꯔꯥꯂꯦ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯐꯨꯅꯔꯝꯃꯤ ꯃꯗꯨ ꯎꯔꯒ ꯃꯥꯔꯁꯦꯜꯅ ꯃꯥꯀꯣꯕꯨ ꯔꯥꯂꯦꯒꯤ ꯀꯣ ꯄꯥꯏꯂꯣꯠ ꯑꯣꯏꯅ ꯈꯜꯂꯝꯃꯤ ꯃꯥꯀꯣ ꯑꯃꯁꯨꯡ ꯔꯥꯂꯤ ꯇꯦꯁ ꯇꯧꯅꯅꯕ ꯔꯣꯕꯣꯠ ꯃꯅꯨꯡꯗ ꯐꯝꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯕ꯭ꯔꯦꯟ ꯑꯗꯨ ꯄꯨꯟꯁꯤꯟꯅꯍꯜꯂꯝꯃꯤ ꯔꯥꯂꯦꯅ ꯍꯥꯟꯅ ꯊꯣꯛꯈ꯭ꯔꯕ ꯋꯥꯈꯜ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯀꯥꯏꯖꯨꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯍꯥꯠꯈꯤꯕ ꯑꯗꯨ ꯃꯔꯝ ꯑꯁꯤꯗꯒꯤ ꯔꯥꯂꯦꯒ ꯔꯣꯕꯣꯠꯀꯒꯤ ꯀꯅꯦꯛꯁꯟ ꯑꯗꯨ ꯃꯥꯡꯂꯝꯃꯤ ꯃꯥꯀꯣꯁꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯋꯥꯔꯤ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯋꯥꯔꯤ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯥꯀꯣꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀꯥꯏꯖꯨꯅ ꯃꯥꯀꯣꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯍꯥꯠꯂꯝꯃꯤ ꯔꯥꯂꯦꯅ ꯃꯥꯀꯣꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯑꯗꯨ ꯎꯕ ꯐꯪꯂꯝꯃꯤ ꯔꯥꯂꯦꯅ ꯃꯥꯀꯣꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏ ꯑꯅꯤ ꯔꯣꯕꯣꯠ ꯃꯅꯨꯡꯗ ꯄꯨꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯀꯣꯅ ꯔꯣꯕꯣꯠ ꯑꯗꯨꯒꯤ ꯋꯤꯄꯟ ꯑꯃ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯋꯤꯄꯟ ꯑꯗꯨ ꯊꯥꯗꯣꯛꯂꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯁꯤꯒꯗꯧꯔꯤꯕꯅꯤ ꯃꯇꯧ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯆꯦꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯥꯀꯣꯅ ꯋꯤꯄꯟ ꯑꯗꯨ ꯊꯥꯗꯣꯔꯛꯇꯅꯕ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯄꯋꯔꯁꯤꯡ ꯑꯗꯨ ꯑꯣꯐ ꯇꯧꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯔꯣꯕꯣꯠꯀꯤ ꯄꯋꯔ ꯑꯣꯐ ꯑꯣꯏꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯥꯔꯁꯦꯜꯅ ꯃꯥꯀꯣꯕꯨ ꯀꯣ ꯄꯥꯏꯂꯣꯠꯀꯤ ꯐꯝ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯈꯤ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗ ꯁꯥꯏꯟꯇꯤꯁ ꯑꯃ ꯎꯠꯂꯛꯏ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯅ꯭ꯌꯨꯇꯟ ꯀꯧꯏ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯕ꯭ꯔꯦꯟ ꯑꯗꯨꯒ ꯀꯥꯏꯖꯨꯒꯤ ꯕ꯭ꯔꯦꯟꯒ ꯀꯅꯦꯛ ꯇꯧꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯀꯥꯏꯖꯨꯒꯤ ꯕ꯭ꯔꯦꯟꯁꯨ ꯂꯩꯔꯝꯃꯤ ꯄꯥꯏꯂꯣꯠ ꯑꯅꯤꯒꯤ ꯕ꯭ꯔꯦꯟ ꯀꯅꯦꯛ ꯇꯧꯕ ꯑꯗꯨꯝꯅ ꯅ꯭ꯌꯨꯇꯟ ꯑꯃꯁꯨꯡ ꯀꯥꯏꯖꯨꯒꯤ ꯕ꯭ꯔꯦꯟ ꯑꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯀꯅꯦꯛ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅ꯭ꯌꯨꯇꯟꯅ ꯀꯥꯏꯖꯨ ꯑꯦꯂꯤꯌꯟꯁꯤꯡ ꯂꯥꯛꯄ ꯃꯐꯝ ꯑꯗꯨ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯑꯦꯂꯤꯌꯟ ꯈꯔꯁꯨ ꯎꯔꯝꯃꯤ ꯍꯥꯏꯔꯤꯕ ꯑꯦꯂꯤꯌꯟꯁꯤꯡ ꯑꯗꯨꯅ ꯀꯥꯏꯖꯨ ꯑꯦꯂꯤꯌꯟꯁꯤꯡ ꯑꯗꯨ ꯁꯦꯝꯂꯛꯄꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯔꯁꯦꯜ ꯅ꯭ꯌꯨꯇꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯅ꯭ꯌꯨꯇꯟꯅ ꯃꯥꯔꯁꯦꯜꯗ ꯍꯥꯏꯔꯛꯏ ꯉꯁꯤ ꯐꯥꯎꯕꯗ ꯂꯥꯛꯈ꯭ꯔꯤꯕ ꯑꯦꯂꯤꯌꯟꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯝꯅꯃꯛ ꯁꯦꯡꯗꯣꯛꯄ ꯂꯥꯛꯂꯤꯕꯅꯤ ꯃꯊꯪꯒꯤ ꯀꯥꯏꯖꯨ ꯖꯦꯅꯦꯔꯦꯁꯟ ꯂꯥꯛꯄꯁꯤꯡ ꯑꯗꯨꯗ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯄ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯕ ꯀꯥꯏꯖꯨ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯥꯛꯈ꯭ꯔꯦ ꯗꯥꯏꯅꯣꯁꯔ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯁꯤ ꯑꯦꯂꯤꯌꯟꯁꯤꯡ ꯑꯗꯨꯒ ꯆꯥꯟꯅꯗꯕꯗꯒꯤ ꯍꯟꯈꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯂꯦꯝꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯁꯤ ꯑꯦꯂꯤꯌꯟꯁꯤꯡ ꯑꯗꯨꯒ ꯆꯥꯟꯅꯔꯛꯂꯦ ꯃꯔꯝꯗꯤ ꯑꯣꯖꯣꯟ ꯂꯦꯌꯔ ꯑꯁꯤ ꯄꯥꯊꯔꯛꯄꯅ ꯑꯃꯁꯨꯡ ꯏꯁꯤꯡ ꯁꯦꯡꯂꯛꯇꯕ ꯑꯁꯤꯅ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠꯁꯤꯡꯗꯁꯨ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯔꯤꯁꯣꯔꯁꯁꯤꯡ ꯁꯤꯖꯤꯟꯅꯔꯝꯃꯤ ꯃꯈꯣꯏꯅ ꯔꯤꯁꯣꯔꯁꯁꯤꯡ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯒ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠꯇ ꯑꯃꯨꯛ ꯆꯠꯂꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯔꯒ ꯃꯥꯔꯁꯦꯜꯅ ꯅ꯭ꯌꯨꯇꯟꯗ ꯍꯥꯏꯔꯛꯏ ꯅꯍꯥꯛ ꯀꯥꯏꯖꯨꯒꯤ ꯕ꯭ꯔꯦꯟꯒ ꯑꯃꯨꯛ ꯍꯟꯅ ꯀꯅꯦꯛ ꯇꯧ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯀꯥꯏꯖꯨꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯅ꯭ꯌꯨꯇꯟꯅ ꯍꯥꯏꯔꯛꯏ ꯑꯩ ꯀꯥꯏꯖꯨꯒ ꯕ꯭ꯔꯦꯟ ꯀꯅꯦꯛ ꯇꯧꯕ ꯉꯝꯂꯔꯣꯏ ꯃꯔꯝꯗꯤ ꯀꯥꯏꯖꯨꯒ ꯕ꯭ꯔꯦꯟ ꯀꯅꯦꯛ ꯇꯧꯅꯅꯕ ꯑꯇꯣꯞꯄ ꯀꯥꯏꯖꯨꯒꯤ ꯕ꯭ꯔꯦꯟ ꯑꯃ ꯃꯊꯧ ꯇꯥꯏ ꯂꯩꯔꯤꯕ ꯕ꯭ꯔꯦꯟ ꯑꯁꯤꯗꯤ ꯄꯨꯝꯁꯤ ꯁꯤꯈ꯭ꯔꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯔꯁꯦꯜꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯁꯃꯨꯗ꯭ꯔ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯀꯥꯏꯖꯨ ꯑꯦꯂꯤꯌꯟ ꯑꯅꯤ ꯑꯃꯒ ꯊꯣꯛꯂꯛꯂꯦ ꯍꯥꯏꯕ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯗ ꯑꯦꯂꯤꯌꯟ ꯑꯗꯨ ꯍꯥꯠꯅꯅꯕ ꯔꯣꯕꯣꯠꯁꯤꯡ ꯊꯥꯔꯝꯃꯤ ꯃꯥꯔꯁꯦꯜꯅ ꯔꯥꯂꯤꯕꯨ ꯆꯠꯍꯜꯂꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯀꯣ ꯄꯥꯏꯂꯣꯠ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯁꯤꯟ ꯑꯗꯨꯗ ꯔꯣꯕꯣꯠ ꯑꯃꯅ ꯀꯥꯏꯖꯨꯒ ꯐꯨꯅꯔꯝꯃꯤ ꯀꯥꯏꯖꯨ ꯑꯗꯨ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯔꯣꯕꯣꯠ ꯑꯗꯨ ꯗꯦꯁꯇ꯭ꯔꯣꯏ ꯇꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯅꯤꯁꯨꯕ ꯔꯣꯕꯣꯠ ꯑꯗꯨ ꯀꯥꯏꯖꯨꯒ ꯃꯥꯌꯣꯛꯅꯅꯕ ꯆꯪꯂꯛꯄꯗ ꯀꯥꯏꯖꯨꯗꯒꯤ ꯂꯤꯀ꯭ꯋꯤꯠ ꯃꯈꯜ ꯑꯃ ꯀꯥꯝꯁꯤꯜꯂꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯁꯣꯔꯠ ꯁꯥꯔꯀ꯭ꯌꯨꯠ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯔꯣꯕꯣꯠ ꯑꯅꯤ ꯗꯦꯁꯇ꯭ꯔꯣꯏ ꯑꯣꯏꯈꯤ ꯃꯊꯪ ꯑꯃꯨꯛ ꯑꯍꯨꯝꯁꯨꯕ ꯔꯣꯕꯣꯠ ꯑꯗꯨ ꯀꯥꯏꯖꯨꯒ ꯊꯦꯡꯅꯅꯕ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯅꯔꯕ ꯃꯇꯨꯡꯗ ꯀꯥꯏꯖꯨꯒꯤ ꯃꯁꯥꯗꯒꯤ ꯏꯂꯦꯛꯇ꯭ꯔꯣꯃꯦꯒꯅꯦꯇꯤꯛ ꯋꯦꯕ ꯑꯃ ꯊꯥꯗꯣꯔꯛꯂꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯔꯣꯕꯣꯠ ꯑꯗꯨꯇ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯄꯨꯝꯅꯃꯛ ꯑꯣꯐ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯔꯣꯕꯣꯠ ꯑꯗꯨꯒ ꯀꯅꯦꯛ ꯇꯧꯕ ꯉꯝꯂꯝꯗꯦ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯔꯥꯂꯦꯅ ꯃꯥꯔꯁꯦꯜꯗ ꯍꯥꯏꯔꯛꯏ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯍꯜꯂꯨ ꯔꯥꯂꯦꯒꯤ ꯔꯣꯕꯣꯠ ꯑꯗꯨ ꯑꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯣꯏꯔꯝꯃꯤ
Maram asina Marcelna raligi wa adu yaba tarami. Asumna makona raligi ko pilot ohilami. Aduga makoina connect tawba ngamdraba ahum subo robot adugi manakta laklami. Kaiju aduna robot adu attack tawrakpada rally amasung makogi robot adu laklaga kaiju da attack tawrami. Aduga kaiju adu hatlami. Atopa kaiju alien amana city tamna laklami. City adugi miyoy singna kaiju lakpagi information fangbada mafam marang khangdana generami. Atopa sinamada Newton na nupa amaga unarami. Hariba nupa si kaiju alien gi organ sing yon ba misak amani. Newton na nupa adudagi kaiju gi brain lawba lakpani. Maramdi mahakna kaiju gi brain ga connect tawduna information collect tawnana ba haiduna. Makoina kaiju alien ama city tamna lakne khanglakpada nupa aduna Newton da hairi. Nangna kaiju gi brain ga connect tawkiba adu nakan animaktagi connect tawribani. Maram asidagi kaiju alien na nangna makoigi maramda information collect tawkre haiba khangkre. Maram asina city tamna lakiba kaiju alien asi nahak khaktabu hananaba lakribani. Asumna hairamlaga nupa adu chatki. Kaiju alien adu city yoksilaklami. Aduga rally amasung makona robot adu control tawduna kaiju adugi manakta laklami. Amasung kaiju aduga yamna sathina phunarami. Aduga kaiju alien aduna robot adu mathakta yamna wangna pukhatlami. Asumna wangna pukhalakpana atmosphere gi layer lanthokke tawrakpada robot adudagi thangsangumba mana alien adugi masa ama kakthatlami. Aduga laimai da taraklami. Makoina robot adugi power booster on tawda laimai aduda yamna tapna tarami. Asomda kaiju alien ama hatkiba mafam aduda Newton amasung nupa aduga lakminnarami. Maramdi Newton na kaiju alien gi brain ama pambana. Adubo kaiju alien adu sibada brain adusu deactive oiki. Tanja aduda khanghaudana asiba kaiju alien adugi mabuktagi atoppa kaiju alien ama thoglai. Aduga mafam aduda laiba miyoi sing aduda attack tawrami. Amasung Newton bo hat na batawda kaiju adugi makhauda karigumba ama pankibadawna tawramlaga mafam aduda wanthaki. Nupa aduna alien adu sikre haina khaladuna manakta lepada kaiju alien aduna nupa adu chaki. Atopa sinda amuk Marcel ulai. Mahakna lemhaubo robot ani aduna mahaki plan adu pangthokna bahaiduna khalami. Marcel na ocean manungda laiba alien thoklakpam thong aduda atom bomb thadaduna attack tawrage haina leplami. Marcel na masamak pilot oiduna chatpa tarami. Maramdi robot amage ko pilot adu yamna thina sokpana maram oiraga. Asumna Marcel amasung ralege robot ani adu ocean tamna chalami. Atopa sinda Newton na kaiju gi brain ga connect tawrami. Maduda mahakna khangi. Madudi Marcel gi plan adu mai pak loi haiba. Maramdi ocean adu da leiriba thong adu kaiju alien khaktagi oina hangbani. Robot ani adu ocean tamna lakpana kaiju alien tholakpam adu yausilai. Mafam aduda kaiju alien ani tholaktuna leirami. Newton na information adu Marcel da pirami. Madudi ocean da leiriba thong adu kaiju alien gi matengna hangba natana hangba ngamloi haina. Tanja aduda kaiju alien amasu thoglai. Thoglakliba kaiju asina atai lakriba kaiju pumnamaktagi yamna power leiba oirami. Kaiju alien amana rally amasung makogi robot aduda attack tawraklami. Maram asidagi makoigi robot adugi makut ama tatki. Adubo alien aduda thangsang amana thinduna hatki. Nakan amada yamna sathiba kaiju adu ulai. Kaiju aduna Marcel da attack tawrami. Ngaihak leraga kaiju na Marcel ge robot adu destroy tawrami. Kaiju alien aduna makoigi partner da signal pirami. Aduga kaiju alien ani adu Marcel gi robot adugi manakta sangsillaklami. Matam aduda Marcel na mako amasung rale da hari. Nakoina tawgadaba tax adu ningsinglibra haina. Aduga alien ani aduna Marcel gi manak yoksilakpaga mahakna robot aduda atom bomb fix tawrakpa adu pokhai halami. Asomda mako amasung ralena hatpa asiba alien adu puduna ocean gi aruba mafamda putharami. Tanja aduda makoigi mamangda atoppa alien ama laklami. Atom bomb pokhai hanbada alien ani adudagi ama hinghawi. Haiba hinghoriba alien adu yamna soklami. Mako amasung ralegi robot adusu yamna soklami. Adubo makoina ayawa power sing sizinaduna asiba alien adu puduna ocean manungda laiba thong adu yawna puraklami. Aduga mafam aduda kaiju alien amasung robot ki marakta funarami. Asumna funaduna thong aduda yausillaklami. Mako gi robot aduge oxygen level yamna nemlami.
ꯃꯔꯝ ꯑꯁꯤꯅ ꯔꯥꯂꯦꯅ ꯀꯦꯞꯁꯨꯜ ꯑꯃ ꯃꯊꯛꯂꯣꯝꯗ ꯊꯥꯒꯠꯂꯝꯃꯤ ꯑꯁꯨꯝꯅ ꯔꯥꯂꯦ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯕꯣꯝ ꯑꯗꯨ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯝꯃꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯦꯂꯤꯌꯟꯁꯤꯡ ꯑꯗꯨꯅ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯑꯦꯂꯤꯌꯟꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ ꯔꯥꯂꯦꯅ ꯕꯣꯝ ꯑꯗꯨ ꯑꯦꯛꯇꯤꯚ ꯇꯧꯔꯝꯂꯒ ꯃꯍꯥꯛꯅ ꯊꯥꯒꯠꯈꯤꯕ ꯀꯦꯞꯁꯨꯜ ꯑꯗꯨ ꯑꯦꯛꯇꯤꯚꯦꯠ ꯇꯧꯈꯤ ꯑꯗꯨꯒ ꯕꯣꯝ ꯑꯗꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯄꯣꯈꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯦꯂꯤꯌꯟꯁꯤꯡ ꯑꯃꯁꯨꯡ ꯃꯥꯂꯦꯝꯒ ꯐꯥꯎꯅꯕ ꯌꯥꯕ ꯊꯣꯡ ꯑꯗꯨꯁꯨ ꯇꯨꯝꯅ ꯄꯣꯈꯥꯏꯗꯨꯅ ꯃꯥꯡꯈꯤ ꯑꯔꯣꯏꯕꯗ ꯃꯥꯀꯣ ꯑꯃꯁꯨꯡ ꯔꯥꯂꯦ ꯑꯅꯤꯃꯛ ꯀꯦꯞꯁꯨꯜ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯍꯤꯡꯍꯧꯏ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯍꯥꯟꯅ ꯑꯦꯂꯤꯌꯟꯁꯤꯡꯒ ꯊꯦꯡꯅꯈꯤꯕ ꯌꯥꯈꯤꯗ꯭ꯔꯕ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯤꯑꯣꯏ ꯈꯔ ꯎꯠꯂꯛꯏ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯔꯣꯕꯣꯠꯀꯤ ꯄꯥꯔꯠꯁꯤꯡ ꯍꯨꯔꯥꯜꯂꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯖꯦꯛ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯝꯃꯤ ꯖꯦꯛ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯥꯔꯁꯦꯜꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯃꯥꯔꯁꯦꯜ ꯀꯥꯏꯖꯨ ꯑꯦꯂꯦꯟꯒ ꯊꯦꯡꯅꯕꯗ ꯃꯁꯥꯒꯤ ꯊꯋꯥꯏ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯖꯦꯛꯇꯤ ꯃꯄꯥꯒ ꯌꯥꯝꯅ ꯈꯦꯠꯅꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯔꯣꯕꯣꯠꯀꯤ ꯄꯥꯔꯠꯁꯤꯡꯕꯨ ꯍꯨꯔꯥꯟꯅꯔꯝꯃꯤ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯃꯤꯑꯣꯏꯕꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯔꯣꯕꯣꯠ ꯁꯦꯝꯅꯕ ꯄꯥꯝꯂꯝꯃꯤ ꯖꯦꯛꯅ ꯔꯣꯕꯣꯠꯀꯤ ꯃꯔꯨꯑꯣꯏꯕ ꯄꯥꯔꯠꯁꯤꯡꯕꯨ ꯃꯤ ꯑꯇꯣꯞꯄꯗ ꯌꯣꯜꯂꯝꯃꯤ ꯖꯦꯛꯅ ꯔꯣꯕꯣꯠꯀꯤ ꯃꯔꯨꯑꯣꯏꯕ ꯄꯥꯔꯠꯅꯤ ꯍꯥꯏꯗꯨꯅ ꯃꯤꯉꯣꯟꯗ ꯃꯤꯅꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯅ ꯅꯨꯄꯤ ꯑꯃ ꯎꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯑꯃꯔꯥ ꯀꯧꯔꯝꯃꯤ ꯑꯃꯔꯥꯁꯨ ꯖꯦꯛꯀꯨꯝꯅ ꯔꯣꯕꯣꯠꯀꯤ ꯄꯥꯔꯠꯁꯤꯡ ꯍꯨꯔꯥꯜꯂꯝꯃꯤ ꯖꯦꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯨꯔꯥꯟꯕ ꯂꯥꯛꯈꯤꯕ ꯔꯣꯕꯣꯠ ꯄꯥꯔꯠ ꯑꯗꯨ ꯑꯃꯔꯥꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈꯤ ꯃꯔꯝ ꯑꯁꯤꯅ ꯖꯦꯛꯅ ꯑꯃꯔꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯑꯃꯔꯥꯒꯤ ꯋꯥꯔꯛꯁꯣꯞ ꯌꯧꯔꯛꯂꯝꯃꯤ ꯖꯦꯛꯅ ꯋꯥꯔꯛꯁꯣꯞ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯌꯦꯡꯕꯗ ꯑꯃꯔꯥꯅ ꯔꯣꯕꯣꯠ ꯑꯃ ꯁꯦꯝꯗꯨꯅ ꯊꯝꯂꯝꯃꯤ ꯍꯥꯏꯔꯤꯕ ꯔꯣꯕꯣꯠ ꯑꯗꯨ ꯁꯤꯡꯒꯜ ꯄꯥꯏꯂꯣꯠꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯖꯦꯛꯅ ꯑꯃꯔꯥꯕꯨ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯖꯦꯛꯅ ꯑꯃꯔꯥꯗ ꯍꯥꯏꯔꯛꯏ ꯅꯍꯥꯛꯅ ꯔꯣꯕꯣꯠ ꯑꯁꯤ ꯌꯣꯟꯊꯣꯛꯈꯤꯕ ꯌꯥꯔꯕꯅꯤ ꯑꯃꯔꯥꯅ ꯖꯦꯛꯀꯤ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯉꯩꯗ ꯃꯐꯝ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯂꯝꯃꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨ ꯑꯆꯧꯕ ꯔꯣꯕꯣꯠ ꯁꯥꯕꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯤ ꯃꯈꯣꯏꯁꯤꯡꯅ ꯑꯆꯧꯕ ꯔꯣꯕꯣꯠꯁꯤꯡ ꯁꯥꯗꯨꯅ ꯊꯝꯂꯝꯃꯤ ꯃꯔꯝꯗꯤ ꯈꯪꯍꯧꯗꯅ ꯑꯦꯂꯤꯌꯟ ꯂꯥꯛꯂꯕꯗꯤ ꯃꯥꯌꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯖꯦꯛ ꯑꯃꯁꯨꯡ ꯑꯃꯔꯥꯕꯨ ꯐꯥꯅꯅꯕ ꯇꯧꯔꯛꯄꯗ ꯖꯦꯛ ꯑꯃꯁꯨꯡ ꯑꯃꯔꯥꯅ ꯔꯣꯕꯣꯠ ꯑꯗꯨꯗ ꯐꯝꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯃꯈꯣꯏꯅ ꯈꯔ ꯆꯦꯟꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯆꯥꯎꯕ ꯔꯣꯕꯣꯠ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯆꯧꯕ ꯔꯣꯕꯣꯠ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯆꯦꯜꯂꯛꯄꯗ ꯑꯆꯧꯕ ꯔꯣꯕꯣꯠ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯇꯣꯡꯂꯤꯕ ꯔꯣꯕꯣꯠ ꯑꯗꯨꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯄꯤꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯋꯥꯟꯊꯗꯨꯅ ꯇꯨꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯐꯔꯛꯇꯨꯅ ꯖꯦꯜꯗ ꯊꯝꯂꯝꯃꯤ ꯖꯦꯜ ꯑꯗꯨꯗ ꯃꯥꯀꯣꯅ ꯖꯦꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯥꯀꯣ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯥꯔꯁꯦꯜꯅ ꯌꯣꯛꯂꯝꯕꯅꯤ ꯃꯥꯀꯣ ꯑꯁꯤ ꯖꯦꯛꯀꯤ ꯑꯌꯣꯛꯄ ꯃꯆꯦ ꯑꯃꯅꯤ ꯃꯥꯀꯣ ꯀꯝꯄꯦꯅꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯀꯝꯄꯦꯅꯤ ꯑꯗꯨꯗ ꯑꯆꯧꯕ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨꯒꯤ ꯁꯥꯐꯝ ꯑꯣꯏꯔꯝꯃꯤ ꯀꯝꯄꯦꯅꯤ ꯑꯁꯤꯅ ꯑꯅꯧꯕ ꯄꯥꯏꯂꯣꯠꯁꯤꯡꯕꯨ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯤꯔꯝꯃꯤ ꯃꯥꯀꯣꯅ ꯖꯦꯛꯇ ꯍꯥꯏꯔꯛꯏ ꯅꯍꯥꯛꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯖꯦꯜ ꯑꯁꯤꯗ ꯂꯩꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇ꯭ꯔꯦꯅꯤꯡ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯒ ꯑꯅꯧꯕ ꯄꯥꯏꯂꯣꯠꯁꯤꯡꯕꯨ ꯇ꯭ꯔꯦꯟ ꯇꯧꯕꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯖꯦꯛꯁꯨ ꯍꯥꯟꯅ ꯄꯥꯏꯂꯣꯠ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯍꯩꯁꯤꯡꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯖꯦꯛꯅ ꯃꯥꯀꯣꯒꯤ ꯋꯥ ꯑꯗꯨ ꯌꯥꯔꯝꯃꯤ ꯖꯦꯛ ꯑꯃꯁꯨꯡ ꯑꯃꯔꯥ ꯇ꯭ꯔꯦꯅꯤꯡ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯃꯔꯥ ꯃꯐꯝ ꯑꯁꯤꯗ ꯖꯦꯛꯀ ꯂꯥꯛꯃꯤꯟꯅꯈꯤꯕꯒꯤ ꯃꯔꯝꯗꯤ ꯑꯃꯔꯥꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯑꯆꯧꯕ ꯔꯣꯕꯣꯠ ꯑꯃ ꯁꯥꯔꯝꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯖꯦꯛꯅꯃꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯃꯥꯟꯅꯕ ꯅꯦꯠ ꯀꯧꯕ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯅꯦꯠ ꯑꯁꯤ ꯍꯥꯟꯅ ꯖꯦꯛꯀꯤ ꯀꯣ ꯄꯥꯏꯂꯣꯠ ꯑꯣꯏꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯝꯄꯦꯅꯤ ꯑꯁꯤꯒꯤ ꯑꯣꯅꯔ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯁꯥꯎ ꯀꯧꯏ ꯀꯝꯄꯦꯅꯤ ꯑꯣꯅꯔ ꯁꯥꯎ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯗꯣꯛꯇꯔ ꯅ꯭ꯌꯨꯇꯟꯁꯨ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯗꯣꯛꯇꯔ ꯅ꯭ꯌꯨꯇꯟ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯃꯥꯡꯒꯤ ꯄꯥꯔꯠꯇ ꯀꯥꯏꯖꯨꯒꯤ ꯕ꯭ꯔꯦꯟꯒ ꯀꯅꯦꯛ ꯇꯧꯅꯗꯨꯅ ꯑꯦꯂꯤꯌꯟꯁꯤꯡꯒꯤ ꯃꯔꯝꯗ ꯏꯟꯐꯣꯔꯃꯦꯁꯟ ꯀꯌా ꯂꯧꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯅ꯭ꯌꯨꯇꯟ ꯍꯧꯖꯤꯛꯇꯤ ꯁꯥꯎꯒ ꯄꯨꯟꯗꯨꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯗꯨꯅ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯔꯣꯕꯣꯠꯁꯤꯡ ꯁꯦꯝꯂꯝꯃꯤ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨ ꯄꯥꯏꯂꯣꯠ ꯑꯃꯈꯛꯇꯅ ꯑꯔꯥꯞꯄ ꯃꯐꯝꯗꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯝꯃꯤ ꯁꯥꯎꯅ ꯃꯥꯒꯤ ꯔꯣꯕꯣꯠꯀꯤ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯄꯤꯔꯝꯃꯤ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯔꯣꯕꯣꯠ ꯑꯗꯨ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯃꯁꯛ ꯇꯥꯛꯄ ꯄꯥꯝꯂꯝꯃꯤ ꯃꯁꯤꯒꯤꯗꯃꯛꯇ ꯁꯥꯎꯅ ꯃꯥꯀꯣꯒꯤ ꯀꯝꯄꯦꯅꯤ ꯑꯗꯨꯗꯒꯤ ꯄꯔꯃꯤꯁꯟ ꯂꯧꯕ ꯇꯥꯔꯝꯃꯤ ꯃꯥꯀꯣꯅ ꯁꯥꯎꯗ ꯄꯔꯃꯤꯁꯟ ꯄꯤꯔꯝꯗꯦ ꯃꯔꯝꯗꯤ ꯔꯣꯕꯣꯠ ꯑꯗꯨ ꯑꯔꯥꯞꯄꯗꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕꯅ ꯑꯇꯣꯞꯄꯅ ꯍꯦꯛ ꯇꯧꯈꯤꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯔꯣꯕꯣꯠ ꯑꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯇꯨꯅ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯊꯣꯛꯍꯜꯂꯛꯄ ꯌꯥꯏ ꯈꯟꯕꯗꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯥꯀꯣꯅ ꯖꯦꯛꯇ ꯍꯥꯏꯔꯛꯏ ꯅꯍꯥꯛ ꯔꯣꯕꯣꯠ ꯑꯃꯗ ꯅꯪꯒꯤ ꯀꯣ ꯄꯥꯏꯂꯣꯠꯀ ꯂꯣꯏꯅꯗꯨꯅ ꯂꯥꯛꯎ ꯑꯗꯨꯒ ꯄꯦꯁꯤவ்ꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯋꯦꯜꯀꯝ ꯇꯧ
ꯃꯔꯝ ꯑꯁꯤꯅ ꯖꯦꯛ ꯑꯃꯗꯤ ꯅꯦꯠꯅ ꯔꯣꯕꯣꯠ ꯑꯃꯗ ꯐꯝꯗꯨꯅ PSUꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯤꯇꯤꯡ ꯇꯧꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯥꯀꯣꯁꯨ ꯃꯤꯇꯤꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯦꯂꯤꯀꯣꯞꯇꯔꯗ ꯂꯥꯛꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯔꯣꯕꯣꯠ ꯑꯃ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯖꯦꯛ ꯑꯃꯁꯨꯡ ꯅꯦꯠꯀꯤ ꯔꯣꯕꯣꯠ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯑꯗꯨꯗꯒꯤ ꯂꯩꯊꯣꯛꯍꯧꯏ ꯑꯗꯨꯒ ꯃꯈꯣꯏꯗ ꯇꯧꯔꯛꯄ ꯑꯦꯇꯦꯛ ꯑꯗꯨꯅ ꯑꯆꯧꯕ ꯕꯤꯜꯗꯤꯡ ꯑꯃꯗ ꯄꯥꯟꯗꯨꯅ ꯍꯦꯂꯤꯄꯦꯗ ꯑꯃ ꯕꯤꯜꯗꯤꯡ ꯑꯗꯨꯗꯒꯤ ꯇꯥꯔꯛꯂꯝꯃꯤ ꯍꯦꯂꯤꯄꯦꯗ ꯑꯗꯨꯅ ꯃꯤꯁꯤꯡ ꯑꯗꯨꯗ ꯇꯥꯁꯤꯜꯂꯛꯄꯗ ꯖꯦꯛ ꯑꯃꯁꯨꯡ ꯅꯦꯠꯅ ꯀꯟꯕꯤꯔꯝꯃꯤ ꯑꯆꯧꯕ ꯔꯣꯕꯣꯠ ꯑꯗꯨꯅ ꯃꯥꯀꯣꯅ ꯇꯣꯡꯂꯤꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯔꯤꯉꯩꯗ ꯖꯦꯛ ꯑꯃꯁꯨꯡ ꯅꯦꯠꯅ ꯔꯣꯕꯣꯠ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯔꯣꯕꯣꯠ ꯑꯗꯨꯅ ꯑꯦꯝ ꯇꯧꯔꯝꯕ ꯑꯗꯨ ꯁꯣꯏꯈꯤꯔꯝꯃꯤ ꯖꯦꯛ ꯑꯃꯁꯨꯡ ꯅꯦꯠꯀꯤ ꯔꯣꯕꯣꯠ ꯑꯗꯨꯒ ꯑꯇꯣꯞꯄ ꯔꯣꯕꯣꯠ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯅꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯀꯣꯅ ꯇꯣꯡꯂꯤꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯀ꯭ꯔꯥꯁ ꯇꯧꯕ ꯍꯧꯔꯛꯄꯗ ꯖꯦꯛꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯦꯟꯁꯤꯟꯗꯨꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯌꯥꯅꯅꯕ ꯇꯧꯕꯗ ꯈꯪꯍꯧꯗꯗꯨꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯃꯈꯥꯗ ꯇꯥꯗꯨꯅ ꯄꯣꯛꯈꯥꯏꯈꯤ ꯃꯔꯝ ꯑꯁꯤꯅ ꯖꯦꯛꯀꯤ ꯃꯆꯦ ꯃꯥꯀꯣꯁꯨ ꯀ꯭ꯔꯥꯁ ꯑꯗꯨꯗ ꯁꯤꯈꯤ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯄ ꯔꯣꯕꯣꯠ ꯑꯗꯨꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯛꯄꯗ ꯑꯇꯣꯞꯄ ꯔꯣꯕꯣꯠ ꯈꯔ ꯄꯥꯏꯔꯛꯄ ꯎꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯔꯣꯕꯣꯠ ꯑꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯑꯃꯨꯛꯀ ꯍꯟꯗꯨꯅ ꯂꯨꯞꯊꯈꯤ ꯖꯦꯛꯅ ꯃꯥꯒꯤ ꯃꯆꯦ ꯃꯥꯀꯣ ꯁꯤꯈꯤꯕ ꯑꯗꯨꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯪꯂꯛꯏ ꯃꯗꯨꯗꯤ ꯃꯥꯀꯣꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯃꯉꯣꯟꯗ ꯂꯣꯀꯦꯁꯟ ꯑꯃ ꯊꯥꯔꯛꯂꯝꯃꯤ ꯂꯣꯀꯦꯁꯟ ꯑꯗꯨ ꯀꯝꯄꯦꯅꯤ ꯑꯗꯨꯅ ꯗꯤꯀꯣꯗ ꯇꯧꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯔꯁꯤꯌꯥꯒꯤ ꯂꯣꯀꯦꯁꯟ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯈꯤ ꯍꯥꯏꯔꯤꯕ ꯂꯣꯀꯦꯁꯟ ꯑꯗꯨꯗ ꯔꯣꯕꯣꯠꯁꯤꯡ ꯁꯦꯝꯂꯝꯃꯤ ꯑꯇꯣꯞꯄ ꯁꯤꯟꯗ ꯁꯥꯎꯒꯤ ꯀꯝꯄꯅꯤ ꯑꯗꯨ ꯎꯠꯂꯛꯏ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯔꯣꯕꯣꯠ ꯑꯗꯨ ꯃꯥꯂꯦꯝꯗ ꯏꯟꯇ꯭ꯔꯗ꯭ꯌꯨꯁ ꯇꯧꯕ ꯄꯥꯝꯕ ꯑꯗꯨꯒꯤ ꯄꯥꯔꯃꯤꯁꯟ ꯑꯗꯨ ꯐꯪꯂꯝꯃꯤ ꯑꯗꯨꯕꯨ ꯁꯥꯎꯅ ꯏꯟꯇ꯭ꯔꯗ꯭ꯌꯨꯁ ꯇꯧꯒꯗꯕ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯒꯗꯕ ꯈꯔ ꯋꯥꯠꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯁꯥꯎꯅ ꯗꯣꯛꯇꯔ ꯅ꯭ꯌꯨꯇꯟꯗ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨ ꯄꯨꯡ 94ꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯅꯕ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯗꯣꯛꯇꯔ ꯅ꯭ꯌꯨꯇꯟꯅ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯗꯣꯛꯇꯔ ꯅ꯭ꯌꯨꯇꯟꯒꯤ ꯃꯐꯝꯗ ꯀꯥꯏꯖꯨꯒꯤ ꯕ꯭ꯔꯦꯟꯁꯨ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯀꯥꯏꯖꯨꯒꯤ ꯕ꯭ꯔꯦꯟ ꯑꯗꯨꯒ ꯀꯅꯦꯛ ꯇꯧꯗꯨꯅ ꯑꯦꯂꯤꯌꯟꯁꯤꯡꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯌꯦꯡꯂꯝꯃꯤ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗ ꯖꯦꯛ ꯑꯃꯁꯨꯡ ꯅꯦꯠ ꯎꯠꯂꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯔꯣꯕꯣꯠꯇ ꯇꯣꯡꯗꯨꯅ ꯃꯥꯀꯣꯅ ꯍꯥꯏꯔꯝꯕ ꯂꯣꯀꯦꯁꯟ ꯑꯗꯨꯗ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯔꯁꯤꯌꯥꯒꯤ ꯂꯣꯀꯦꯁꯟ ꯑꯗꯨꯗ ꯂꯥꯛꯄꯅꯤ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯆꯤꯛꯂꯝꯃꯤ ꯀꯅꯥ ꯑꯃꯠꯇ ꯎꯔꯝꯗꯦ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯉꯩꯗ ꯏꯁꯤꯡꯗ ꯂꯨꯞꯈꯤꯕ ꯃꯥꯀꯣꯕꯨ ꯍꯥꯠꯂꯝꯕ ꯔꯣꯕꯣꯠ ꯑꯗꯨ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯅꯔꯝꯃꯤ ꯀꯨꯏꯅ ꯐꯨꯅꯔꯕ ꯃꯇꯨꯡꯗ ꯖꯦꯛ ꯑꯃꯁꯨꯡ ꯅꯦꯠꯀꯤ ꯔꯣꯕꯣꯠ ꯑꯗꯨꯅ ꯑꯇꯣꯞꯄ ꯔꯣꯕꯣꯠ ꯑꯗꯨ ꯍꯥꯠꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯔꯣꯕꯣꯠ ꯑꯗꯨꯗ ꯀꯅꯥ ꯌꯥꯎꯕꯅꯣ ꯑꯃꯁꯨꯡ ꯀꯅꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕꯅꯣ ꯈꯪꯅꯅꯕ ꯍꯥꯏꯗꯨꯅ ꯔꯣꯕꯣꯠ ꯑꯗꯨꯒꯤ ꯍꯦꯜꯃꯦꯠ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯔꯣꯕꯣꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯥꯏꯖꯨꯒꯤ ꯕ꯭ꯔꯦꯟ ꯑꯃ ꯌꯥꯎꯔꯝꯃꯤ ꯕ꯭ꯔꯦꯟ ꯑꯗꯨꯅ ꯔꯣꯕꯣꯠ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯕꯅꯤ ꯃꯗꯨ ꯎꯔꯒ ꯖꯦꯛ ꯑꯃꯁꯨꯡ ꯅꯦꯠ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯈꯣꯏꯅ ꯕ꯭ꯔꯦꯟ ꯑꯗꯨ ꯂꯦꯞꯇ ꯄꯨꯔꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯕ꯭ꯔꯦꯟ ꯑꯗꯨ ꯀꯥꯏꯖꯨꯒꯤ ꯑꯁꯦꯡꯕ ꯕ꯭ꯔꯦꯟ ꯑꯣꯏꯔꯝꯗꯦ ꯕ꯭ꯔꯦꯟ ꯑꯗꯨ ꯀꯥꯏꯖꯨꯒꯤ ꯁꯦꯀꯦꯟꯗꯔꯤ ꯕ꯭ꯔꯦꯟꯗꯒꯤ ꯃꯤꯑꯣꯏꯕꯁꯤꯡꯅ ꯒ꯭ꯔꯣ ꯇꯧꯍꯜꯂꯛꯈꯤꯕꯅꯤ ꯑꯇꯣꯞꯄ ꯁꯤꯟꯗ ꯑꯃꯔꯥ ꯎꯠꯂꯛꯏ ꯃꯈꯣꯏꯅ ꯔꯣꯕꯣꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯃꯔꯥꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯔꯣꯕꯣꯠ ꯑꯗꯨ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯄ꯭ꯂꯥꯏ ꯇꯧꯅꯅꯕ ꯍꯥꯏꯗꯨꯅ ꯑꯣꯇꯣꯃꯦꯇꯤꯛ ꯔꯣꯕꯣꯠ ꯁꯥꯐꯝ ꯀꯝꯄꯦꯅꯤ ꯑꯗꯨꯅ ꯁꯥꯕ ꯔꯣꯕꯣꯠꯅꯤ ꯍꯥꯏꯕ ꯀꯝꯄꯦꯅꯤ ꯑꯗꯨ ꯁꯥꯎꯒꯤ ꯀꯝꯄꯦꯅꯤ ꯑꯗꯨꯅꯤ ꯑꯃꯔꯥꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯖꯦꯛꯇ ꯇꯝꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯥꯎ ꯀꯝꯄꯅꯤ ꯑꯗꯨꯅ ꯔꯣꯕꯣꯠꯁꯤꯡꯕꯨ ꯂꯣꯟꯆ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯁꯥꯎ ꯀꯝꯄꯅꯤꯅ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨ ꯑꯇꯩ ꯔꯣꯕꯣꯠꯁꯤꯡꯗꯒꯤ ꯇꯣꯞꯂꯝꯃꯤ ꯃꯔꯝꯗꯤ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯥꯏꯖꯨꯒꯤ ꯕ꯭ꯔꯦꯟ ꯑꯣꯏꯅ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨ ꯀꯥꯏꯖꯨꯒꯤ ꯕ꯭ꯔꯦꯟ ꯑꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯃꯤ ꯁꯥꯎ ꯀꯝꯄꯅꯤꯒꯤ ꯔꯣꯕꯣꯠ ꯄꯨꯝꯅꯃꯛ ꯑꯗꯨ ꯀꯥꯏꯖꯨ ꯑꯣꯜꯂꯛꯂꯝꯃꯤ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯃꯤ ꯑꯃꯁꯨꯡ ꯁꯤꯇꯤꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯅ꯭ꯌꯨꯇꯟꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯅ꯭ꯌꯨꯇꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯅ꯭ꯌꯨꯇꯟꯒꯤ ꯕ꯭ꯔꯦꯟ ꯑꯗꯨ ꯀꯥꯏꯖꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯦ ꯍꯥꯏꯕ ꯃꯃꯥꯡꯒꯤ ꯋꯥꯔꯤꯗ ꯅ꯭ꯌꯨꯇꯟꯅ ꯀꯥꯏꯖꯨꯒꯤ ꯕ꯭ꯔꯦꯟꯗ ꯀꯅꯦꯛ ꯇꯧꯕ ꯑꯗꯨꯒꯨꯝꯅ ꯀꯥꯏꯖꯨꯅ ꯅ꯭ꯌꯨꯇꯟꯒꯤ ꯕ꯭ꯔꯦꯟꯗ ꯀꯅꯦꯛ ꯇꯧꯔꯛꯄꯅꯤ ꯑꯗꯨꯒ ꯅ꯭ꯌꯨꯇꯟꯒꯤ ꯕ꯭ꯔꯦꯟ ꯑꯗꯨꯗ ꯑꯦꯂꯤꯌꯟꯁꯤꯡꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤꯕꯅꯤ ꯅ꯭ꯌꯨꯇꯟꯅ ꯃꯃꯥꯡꯗ ꯁꯥꯈꯤꯕ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨ ꯀꯥꯏꯖꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯁꯥꯍꯟꯈꯤꯕꯅꯤ ꯃꯥꯀꯣ ꯁꯤꯈꯤꯕ ꯑꯗꯨꯁꯨ ꯅ꯭ꯌꯨꯇꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯠꯈꯤꯕꯅꯤ ꯃꯥꯀꯣ ꯍꯥꯠꯈꯤꯕ ꯔꯣꯕꯣꯠ ꯑꯗꯨꯁꯨ ꯅ꯭ꯌꯨꯇꯟꯅ ꯁꯦꯝꯈꯤꯕꯅꯤ ꯔꯣꯕꯣꯠ ꯑꯗꯨꯅ ꯃꯥꯀꯣꯕꯨ ꯍꯥꯠꯈꯤꯕꯒꯤ ꯃꯔꯝ ꯑꯗꯨꯗꯤ ꯁꯥꯎ ꯀꯝꯄꯅꯤꯅ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯁꯄ꯭ꯂꯥꯏ ꯇꯧꯕꯒꯤ ꯄꯔꯃꯤꯁꯟ ꯄꯤꯔꯛꯈꯤꯗꯕ ꯑꯗꯨꯒꯤ ꯍꯥꯠꯈꯤꯕꯅꯤ ꯅ꯭ꯌꯨꯇꯟꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨ ꯗꯤꯑꯦꯛꯇꯤꯚꯦꯠ ꯇꯧꯅꯅꯕ ꯍꯥꯏꯕꯗ ꯌꯥꯔꯝꯗꯦ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯑꯗꯨ ꯅ꯭ꯌꯨꯇꯟꯅ ꯍꯥꯠꯀꯦ ꯇꯧꯕꯗ ꯃꯐꯝ ꯑꯗꯨꯗ ꯁꯥꯎ ꯂꯥꯛꯂꯒ ꯈꯥꯝꯂꯝꯃꯤ ꯃꯗꯨꯗ ꯅ꯭ꯌꯨꯇꯟꯅ ꯁꯥꯎꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯛꯇꯕꯗ ꯁꯥꯎꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯏ ꯃꯗꯨꯗ ꯅ꯭ꯌꯨꯇꯟ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ
साउ अमसुंग न्यूटन की ममानबा अदुगा रोबोट सिंग अदु डीएक्टिवेट तौननबा हाइदुना होटनरमी अतोप सिन अमदा रोबोट सिंग अदुना पैसिफिक ओशन अदुदा हानगी थोंग अदु अमुक हांगनबा हाइदुना होटनरमी मरमदी काइजू एलियन सिंग अदु अमुक हना मालेम असिदा लाक्नबा हाइदुना रोबोट सिंग अदुना थोंग अदु अरोइबदा हांगलक्तुना काइजू एलियन सिंग थोगलक्पा हौरक्लमी असोमदना साउ कंपनी न्यूटन की ममानबा अदुना रोबोट सिंग अदु डीएक्टिवेट तौननबा लेप लेतना होटनरमी कुइना होटनरबा मतुंगदा रोबोट सिंग अदु डीएक्टिवेट तौरमी रोबोट सिंग अदु डीएक्टिवेट तौखिबदा प्लानेट फाउबा थोंग अदुसु मसाना थिंजिनकी थोंग अदु थिंजिनद्रिङैदा काइजू एलियन अहुम मालेमदा थोगलक्तुना लागमी काइजू एलियन अहुम अदु यामना साथिबा काइजू मखल अमा ओइरमी काइजू एलियन अहुम अदु जापान गे वोल्केनो तमना चलमी न्यूटन की ममानबा अदुना मयामदा हाइरई करिगुमा वोल्केनो असिदा काइजू की ईगा पुनख्रबदी हु चेनब गैस अमा थोगलकनी मदुना मालेमदा लैबा थवाई पानबा खुदिंगमक सीखिगनी अदुगा मालेम असि काइजू एलियनना ऑक्युपाई तौख्रगनी मखोइगी रोबोट मरी लेरमी रोबोट सिंग अदु हानगी रोबोट सिंगदगी पावरफुल ओइबा हेलमी लोइनना पाइबसु ngamlami रोबोट मरी अदु काइजू एलियन अहुम अदुगी मनाक्ता चत्तुना यामना साथिना फुनरमी रोबोट सिंग अदु यामना एडवांटेज ओइबना काइजू सिंग अदु सोंता हलमी अदुगा माइथीबा पिरमी न्यूटनना काइजू सिंग अदु माइथीख्रे खनबदा रोबोटिक पैरासाइट सिंग काइजू की मनाक्ता थारमी अदुगा रोबोटिक पैरासाइट सिंग अदुना काइजू सिंग अदु पुनसिन हंदुना अचोबु यामना पावरफुल ओइबा काइजू अमा ओइहलमी अदुगा काइजू अदु हौगलक्तुना रोबोट सिंग अदुगा यामना साथीना फुनरमी काइजू अदु यामना पावरफुल ओइबना रोबोट सिंग अदु सोक्लमी जेक अमसुंग नेटना कंट्रोल तोबो रोबोट अदुसु यामना साथीना सोक्लमी नेटसु काइजूना अटैक तौरक्पा अदुदा यामना थीना सोक्लमी मरम असिना जेक मथंतना रोबोट अदु कंट्रोल तौबा ngamlamde अमराना जेक की मतेंग पांगबा लाक्लमी अमरा अमसुंग जेकना रोबोट अदु पाइननबा होनबदा ngamlamde असोमदना काइजू अदु वोल्केनो की माइकई तमना चंगसिलमी तंजा अदुदा साउना ऑटोमेटिक कंट्रोल तौबा रोबोट अमा थोगलई रोबोट असि फिल्म की अहौबदा अमराना सेमखिबा रोबोट अदुनी रोबोट अदुदा थ्रस्टर अमा यौरमी मदुगी मतेंगना रोबोट अदु यामना वांगना पाइबा ngamlami रोबोट अदु काइजू की माइकई तमना पाइरक्लमी मखोइना रोबोट अदु बोम अमगुमना सिजिन्नबा पामलमी मसिगी मांगोइनना जेक अमसुंग अमराना रोबोट अदुगा काइजूगा थोमजिन्नहलमलगा मफम अदुदगे बोट थौदुना लाक्कदबनी अदुबो मखोइगी पोर्ट अदु जाम ओइकी असोमदना काइजू वोल्केनो मनाक यौसिलक्लमी अमरागे रोबोट अदुना जेक अमसुंग अमरा तोंगलिबा रोबोट अदु हुतोक्लमी अदुगा अमरा अमसुंग जेक रोबोट अदुदगे थोक्लमी रोबोट अदु बोम अमगुमना सिजिन्नदुना यामना यांगना पाइदुना काइजूगा थोमजिन्नदुना यामना साथीना पोखाइरमी मदुद काइजू अदु सिरमी अदुगा जेक अमसुंग अमरा हिंगहौई असोमद न्यूटनना मागी प्लान अदु फेल ओइकिबदगी प्लान बी अमुक एक्टिवेट तौननबा होटनरमी तंजा अदुदा नेटना तुंगलोमदगी लाक्लगा पंच अमा यामना कन्न थिनबदा न्यूटन वांथदुना तुरमी असुमना न्यूटन बो मखोइना मखुत चलमी अदुबो हौजिकसु न्यूटन की ब्रेन अदु काइजू की कंट्रोल द लेरमी अदुगा हाइरे अइखोइना नखोइ पुमनमकपो लेमना थारोय अइखोइ अमुक हना लाखिगनी अइखोइना मालेम असि एटेक तौगनी वाहि असि तारगा जेकना न्यूटन दा हाइरे मखोइदा हाइको एलियन सिंग अइखोइगी मालेम असिदा लाक्पगी मथौ तादे अइखोइना काइजू एलियन पुमनमक लोइसिनख्रगनी असुमना हाइरगा फिल्म असुगी मतांग असिदा लोइसिनकी हेवी डिस्काउंट अनौब चहीना लाक्पगा लोइनना सनालिंजन रेजिन आर्टना मियामदा यामना नुंगाइरबा पाउजेल अमा पिजरी चौखटपगी खोंजेलदा ngasidi रेजिन आर्ट याउदबा यारक्त्रे रेजिन आर्ट की खानबा मियामना थोइदोंना खंगनरकपना ngasidi मियामना हेन पामनरक्ले रेजिन फ्रेम तौकिबा पोसक्सिंग हाइबदी कीचेन वॉल क्लॉक बुकमार्क कोस्टर लोहोंबगी कुंदोक परेंग अमदी फोटोना चिंगबा अदोंगी मेमोरेबल ओइबा पोसक्सिंग प्रिजर्व तौदुना मतम सांगना लॉन्ग लाइफ ओइना थंबदा मसक करिमता मांगलोय इसिंग खरा चोंखिबदी लाइरदना इसिंगदा पुन्ना लुपसिंगदुन थंबा फावदा अकाइबा करिमता लेते 100% वाटर प्रूफ ओइ खेततपा खोततपगी स्क्रैच लेरोय मिंगसेलना खाजिनदुना निंगथीना लेतेंगदुना थंबा पोसकुम हेना डेकोरेटिव ओइना तरु तनाना मतम पुंगमक्ता उगनी अदुनदी ममल सुहोंगबा रेजिन आर्ट नम फरे असेंगबा मगनी अदोंगे अपाम डिजाइन दा रेजिन आर्ट की मतेंगना इसागी नत्रगा फैमिली की फोटो फ्रेम चनबिनिंगबा कुंदो प्रिजर्व तौदुना फ्रेम चनबिनिंगबा मसिदा नतना अदोंगी मेमोरेबल ओइबा पोसक्सिंग फ्रेम चंदुना मतम सांगना थंबिनिंगबा वॉल क्लॉक ता इसागी नत्रगा फैमिली की फोटो हापिनिंगबा अल्फाबेटिकल कीचेन नत्रगा फोटो हाप कीचेन अमदी तोंगान
tongan ba makal gi posaksing adong gi apam ba moongda frame chanduna design tawduna hena decorative oiba moongda memory oina thambining ba singna ngasing mag contact tawbirau anoba chahina lakpada resin gi item khuding makta discount chawna pijari pakhang leisabi singi oina su mamal yam dabida yamna decorative oiba moongda adong gi nungsibi gi photo frame chanduna amadi wall clock ta isagi natraga family gi apam ba photo haptuna gift fina horo soidana thungna bi horo mamal so hongba hena decorative oiba waterproof oiba long durability oiba hargadi resin art number fare ngasima contact tawbiraktuna adong gi apam ba item sing order toksin bi horo Sana Lingzen Resin Art Mobile number singdi 8413987885 natraga 8731810461